mayamda aina ngasi question amta hanjage mayam apam kari no mayam tungda kari oiba pamge mayam pandam kari no class 9 10 11 12 natra college ka ogan baye mayam apam kari no mayam pandam se kari no haji isana kari pamge ha khangbi rabra aduga aina ai si oiba pami haiba khange haiba makhaido aduga ai doctor oiba pami haiba ogan baye natraga hawa designer oiba pami haiba ogan baye sumaina apamba leire haiba mayam yawbiragasu sumaina amta khala yengbiyo mayamna pamibadu adu thamoina isana manungdagi asengba pamba oibra natraga surrounding dagi akoiba mayamna maram oiraga pamanbu oibra mayam sumaina kari makhre imagine tawga amta yiminase noma isorsi god akoi isorsi si la hai no seba isorsi laaga aduga nangi namanga leparaga aduga nonda sumaina nangna niningba apamba aman nijo nangna heng tungdo oiningba nangna oiningba thabak tawningba thabak ama nijo adugidu ai pipirage haraba matamda aduga nang kari ni gane doctor oiba pami haibo ro adu mana doctor du ohenbirani haire he no se designer oiba ama designer do ego henbirage adu haraba matamdo aduga nang kari ni gadage nangi ai doctor oiba pami oi targadi doctor coaching ma ama tawba daga oi adagi sigi exam thaba daga oi silai ma am paw daga oi adu ma am do pro tokro adugi ma paisa changadawa adagi coaching yawdawa lai pa adu ma am do tokro tokraga nang doctor du oiba pami haiba matamdo alwa mana ohenbirani nang do oi pam dai doctor ohelani haida le hai lor sewa nang any apamba nangi tungdo oiningba thawaktu nang tawning thawaktu nang tohan birage haira sewa adu kana nang kari ni ganewa sida karawo kharari as aidi akoidi chief minister oige haigani aidi prime minister oige haigani gaida haipa yawa yai adu sida mo condition ama lewa nangna oiningba thawaktu nang chief minister oiningba du ohen birage nang doctor oiningba du ohen birage aduga makha taba thawak mi laing badali nang asana tawda damnewa makha taba thawak nang to hogadawa adu piramaga mari chakharnewa aduga nang kari ni ganewa aduda nang ni hogadaw adu nang khalakpa apambadu adu newa nangi asengba apambadu de sida aina haini base hoina apamba haibase ai doctor oige haibadu ai doctor do adu nattewa doctor du oiraga aduga doctor du oiraga tawrugadawa thawak makhaido tungda doctor du gi matungda tawrugadawa thawak makhaido aduda apamba oigadamnewa aduna any isagi apambadu isana oige khaliba thawak position do adu nattewa aduga adu oiraga adugi matungda tawrugadawa thawak do aduda pamba oigadamnewa aduna aina haijani bade sumaina IAS ki mingda doctor ki mingda sumaina aduga kada pamaga changpo oitargadi adugi tungda tawrugadawa thawak do aduda focus tawdana aduda pamaga adugi ming chattuda ming cha pamaga changpo oitargadi heng tungda success oiba ngamoiba hoi phogi ba yai ma doctor oigi ba yai lai kana paraga IAS phogi ba yai ma hotna coaching ma yaw lai paraga adugu mana tungda kelo samari success oiba aduna tungda tawrugadawa thawak do aduda uraga aduda pamaga chambiyo aduna tungda hoida success oiba ngamganewa